Ragamathoi Shuba National Open Taekwondo Championship Lisangani Kungamanga the Manipurna overall team champion Oirakle. Kolkata the December Kungamapandagi Kuntra Fauba Pangtokiba Championship Asida team champion Oiraklaba stat asagi teamna Imphal International Airport ngarang hek thongbaga imung manung Laikai Club Kimhyut Singama Dimiamna Taram Noke. All Manipur Taekwondo Association gi mideng makhada championship aduda Manipur team gi sanarui singna sub junior amadi cadet category da saruk yakhibani. Championship aduda Manipur team gi sanarui singna gold taragani thoi aduga silver taruk punna medal taragani pan fangba ngamkhi. Championship aduda Manipur team gi coach oikiba edition konthau zamna status gi team na overall champion oirakpada apenba fongdokladuna matungda hena faba performance pi na bamiyam na sanarui singbu mateng pangbiu loina na lakadawriba national games da taekwondo masanada medal launaba lamda masigi masak nairaba company singnasu sponsor tawbinaba pauzelakli. Aina laurayisina silver date 27 daina date 31 book tawba National Open 41 Taekwondo national gi with under 41 da sanaba da aduda gold larakpa aduga pumse da silver adana medal do kari phawina masada ai yam haraw phawe akoi oja na tawbibaji sumaina hotnabibaji duga agi parents sing naga sumaina lawba lakbibaji ai yam harawe to singna hayabda makata na ai adum sanagini na khali adum